ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤꯁꯤꯕꯨ ꯄꯥꯝꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒ꯭ꯌꯥ ꯈꯝꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕ ꯏꯁꯥꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯏꯖꯕ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯞꯆꯔꯤꯕ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯁꯨ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯔꯒ ꯃꯨꯕ ꯑꯃꯗꯤ ꯀꯣꯔꯧ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯈꯔ ꯁꯨꯛꯄ ꯑꯣꯏꯕꯅꯤꯅ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯦ꯫ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯒ ꯑꯃꯨꯛ ꯄꯨꯜꯂꯤꯉꯩ ꯇꯧꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯒꯥꯔꯤꯒꯤ ꯂꯥꯏꯠ ꯃꯉꯥꯜ ꯑꯗꯨꯅ ꯌꯩꯕꯗ ꯈꯨꯗꯩ ꯁꯦꯠꯄ ꯃꯃꯥꯏ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯍꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯊꯣꯏꯗꯣꯛꯄ ꯍꯦꯟꯖꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯈꯤ꯫ ꯃꯃꯥꯟꯅꯕꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯕꯗꯨꯗ ꯌꯨꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯊꯛꯆꯤꯜꯂꯨꯔꯤ꯫ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯄꯣꯞ ꯇꯥꯔꯗꯨꯅ ꯀꯣꯔꯧ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯨꯕꯁꯨ ꯃꯌꯨꯝ ꯌꯧꯔꯕ ꯑꯗꯨꯗꯗꯤ ꯃꯍꯥꯛꯁꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯧ ꯃꯁꯥ ꯑꯗꯣ ꯑꯣꯝꯆꯥꯛꯅꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯐꯃꯥꯡꯗ ꯂꯩꯔꯤꯕ ꯐꯦꯟ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯥꯔꯒ ꯑꯃꯨꯛ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯣꯔꯧ ꯑꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯈꯣꯟꯖꯦꯜꯗ "ꯚꯥꯏ ꯀꯣꯔꯧ, ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ, ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣꯕ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯑꯃ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯧ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯋꯥꯕꯒ ꯁꯣꯛꯊꯕꯒ ꯄꯥꯕ ꯑꯗꯨꯗ ꯀꯣꯔꯧ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯂꯧ ꯈꯣꯏꯕ ꯆꯠꯈꯤꯕꯅꯤ꯫ ꯑꯍꯜ ꯈꯔ ꯑꯗꯨꯅ ꯃꯣꯡꯐꯝ ꯃꯌꯥ ꯌꯧꯕꯒ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯃꯥꯡ ꯆꯍꯤꯗ ꯄꯣꯠꯂꯣꯏꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯝꯅ ꯑꯩꯒ꯭ꯌꯥ ꯈꯝꯕ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯗꯣ ꯇꯧꯈꯥꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯍꯨꯏꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯝꯅ ꯈꯜꯂꯨꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯕꯗ ꯃꯃꯥꯟꯅꯕ ꯔꯥꯖꯦꯁꯀꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯃꯨꯛ ꯌꯧꯔꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯨꯕ ꯑꯃꯗꯤ ꯀꯣꯔꯧꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯨꯕꯅ ꯀꯣꯔꯧꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯚꯥꯏ ꯀꯣꯔꯧ, ꯉꯁꯤꯗꯤ ꯒꯥꯔꯤ ꯃꯆꯥꯗ ꯆꯠꯂꯒꯨꯝꯁꯤ, ꯑꯆꯧꯕꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯃꯃꯥꯟꯅꯕꯤꯁꯨ ꯈꯔ ꯂꯥꯛꯀꯅꯤꯗꯅ, ꯑꯗꯨꯅ ꯏꯀꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯕꯨꯗꯤ ꯂꯥꯏꯔꯕꯅꯤꯅ ꯒꯥꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯅꯣꯏꯒꯤ ꯒꯥꯔꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯛꯑꯣꯀꯣ"꯫ ꯀꯣꯔꯧꯅ ꯑꯃꯨꯛ: "ꯑꯁ ꯌꯥꯔꯦꯍꯦ ꯋꯥꯊꯤꯗꯤ ꯅꯪꯁꯨꯕ, ꯂꯥꯏꯔꯕ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯍꯧꯔꯛꯀꯅꯨꯍꯦ꯫ ꯑꯗꯣ ꯚꯥꯏ, ꯃꯨꯕ, ꯍꯣꯔꯦꯟ ꯃꯃꯥꯟꯅꯕꯤ ꯐꯖꯕ ꯌꯥꯎꯔꯛꯂꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯑꯃꯃꯝꯇ ꯍꯣꯠꯅꯍꯧꯁꯤꯗꯅ"꯫ "ꯑꯁ ꯌꯥꯔꯦꯍꯦ, ꯏꯀꯥꯏꯗꯕ ꯇꯧꯅꯨ꯫ ꯑꯗꯣ ꯊꯝꯃꯒꯦ, ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯍꯣꯔꯦꯟ ꯈꯣꯡꯂꯛꯑꯣ, ꯑꯩ ꯇꯨ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ"꯫ ꯍꯣꯏ, ꯇꯧꯔꯣ꯫ ꯍꯣꯔꯦꯟꯗꯤ ꯈꯔ ꯈꯥꯎꯖꯤꯜꯂꯒꯦ ꯈꯜꯂꯤꯅꯦ ꯅꯪ ꯁꯦꯡꯅ꯫ ꯈꯥꯏꯗꯣꯛꯎꯔꯣꯆꯣ, ꯑꯩ ꯊꯝꯃꯦꯀꯣ"꯫ ꯑꯁꯨꯝꯅ ꯀꯣꯔꯧ ꯐꯣꯟ ꯊꯝꯂꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯨꯕ ꯇꯣꯏꯂꯦꯠꯇ ꯇꯨꯔ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯔꯕꯗ ꯀꯣꯟꯊꯣꯡꯗ ꯊꯣꯛꯂꯛꯇꯨꯅ ꯀꯣꯔꯧꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯀꯣꯔꯧꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗꯒꯤ ꯀꯥꯔ ꯕ꯭ꯂꯦꯛ ꯃꯆꯨ ꯑꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯃꯨꯕ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗ ꯎꯕꯗ ꯀꯣꯔꯧꯁꯨ ꯃꯨꯕꯒꯤ ꯅꯥꯛꯇ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯟꯅꯕꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯔꯥꯖꯦꯁꯀꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯔꯥꯖꯦꯁ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯑꯁ, ꯑꯩꯗꯤ ꯅꯣꯏꯅꯤꯁꯦ ꯂꯥꯛꯑꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ, ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯅꯣꯏꯅꯤꯒꯤꯗꯁꯨ ꯈꯪꯅꯤꯕ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯨꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯚꯥꯏ, ꯅꯣꯏꯅꯤ ꯇꯥꯍꯧꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯣ"꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅꯁꯨ "ꯇꯥꯍꯧꯏ" ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯃꯨꯕꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ: "ꯚꯥꯏ, ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯣ ꯑꯩꯈꯣꯏ ꯃꯔꯨꯞ ꯈꯝꯕꯒꯤ ꯃꯥꯟꯗ꯭ꯔꯣ?
खंबा पलकपा अदुदा कोरौ अमदि राजेश स्वाई लौरमी अदुगा कोरौना अमु मखा तारई चुमे भाई हौजिकिदो अखोई भाई आइग्या खंबगी खोंजलनी अदो मादी लैखिद्रबा मिनी अदुगा मतौ करमना अखोई हमना तारिबा राजेशना अमु मखा तारई अस यारसे कदाइदगी आइग्या खंबदो मपानदगी इमानबा खरा कारण तौरपा ओइरमनी लाओ मपानदा कनाना हाबदो येंगुरसि असमना ममानबा मयामदो पुनबनिना तारिबा खोंजल अदो खंबगी खोंजल ओइरबसो ममानबा अतैगी ओइरमनी हाइना खलमी अमरोमदा नुपीगी ममानबी करसु लाक्लमी ngeak mayam puna nungaiba wari kaya sanarami imanaba rajesna phagi oina lakliba magi nupigi mamanabi singda asamna hairami aigi lakliba imanaba mayam se sidagi apamo yawarsu ikaidana hairo imanaba mayam se nupi amta thidribari mabuksu loine phabani ko asamna phagi oina hairaki maduda mamanabi mayam ado uhalawna nolaki maduda koirosu mamai ado leisabi mayam aduri yenglaga nokpu yauri adugadi leisabi amana korauda khoidani yenglibado urami madam aduda korau ikairaduna mamai ado luktharami asamna chaksabagi matam ado yauraklabada nupa nupi tokhai ka tongan tongana phamlaga chaba hurami mayamda rajesna asamna hairami bai mayam amado yamsiamdri kamana tawsi haibdo ado yahalasira nigi apamada hairo mubana amuk asamna hairei bai pot pairigomsi nungdang oiredi phaba nungtil sida aigi oinidi yare mubana hairibado mayam nurasu yarami mayam ado amuk puna chak samini mayam chak chaminaringai aigya khambagi thawai mirel aduna koru muba amadi rajesta asamna hairei bai masi noigi nungairaba numise aisu lai kadai aigi chakpiro asi hairaklibado makhoi ahumna tarami adubu atai adunadi taramdi rajesh muba amadi koro munna yengi adubu atai adudadi hairamkhiri asumna makhoi mayam ado chaba thakpa loiraduna ngyak phamnara wari sanarami rajeshu magi kada changlaga mamanabi singda kari wali awat apa haibiyo haina hairui leisabi mayam aduna haimahi oina thakningi hairami madudar rajesna magi machanapi thoibi gaurega haimahi lehelami madugi matung hai thaklaba loirapada nupi sing adusu chetlage hairami rajesh ki nupi oiriba memina makhoibu konthong bawa thinba thoglakhi tanja aduda korauda munna yengkhibi nupi aduna koraugi phone number piro haina changlaklaga hairami korau sunupi aduda number ado pirami nupi adusu nofet tarumlaga makot adu garigi thongnaudagi thindoraktuna bai bai taramki koraudi maduda pungau ngau khirami ngayaki matung lakliba mamanaba sing adusu mayumda hanakhirami aduga mubaga koraugadi mayumda handri rajesta korauga mubagana asamna hairami bai rajes aikhoina chak charingai bai khambagi khonjalda hairakibado nganidi tahobra matam aduda mubaga rajesh kanasu tai haina hairami koro wa makha amuk tarei bai ai kaino makhali bai aikhoi gi marup ai kya khambana aikhoi ahumbu shenari haibado mansalai si kari tawsige bai bai nahak na haibado yam chumi aikhoi ani mahak to aikhoi ga chak pukham amata da chamina rakhiba marupni mahangna aikhoi ahumbu senaba haibado chumgari ado wafam asibu yumge ahal singsu haidokpuna pharodro bai rajeshna asamna hairakpani mubana amo makha tarai ado matam khara yengisi nungsikraba itawni bai khambado mahakna de aikhoi ahumda phattaba tawrakani haiba ai thajadeda korona su amo chumme bai mubana hairibasi bai aiga khambado aikhoi gi marupni mahakna de aikhoi da awaba kari su piroida asi khadana makhoi ahum ado laikhirami asamna tha khara housing khri adubu
नुंगतीगी ऐग्या खंबना मरुप अहुमदुबु सेनबदि लेप्ति खंबगे थवाई असिनदि मागी मरुप अहुम कोरो मुबा अमदि राजेश की थवाई का पुन लेमिनबा पामलिबनी मरम अदुगी खंबगे थवाई मिरियल असिना सेनरिबनी नौमा राजेश के मंगाने सकोबदा नंबर लौखिबी नुपी अदुना कोरोदा कॉल तौर अमी कोरो सुपाइखलगा हलो कनानो हाइदुना हंगलमी मतम अदुना नुपी अदुना असुमना हाइरई आई राजेश की नुपी के मामा नबीदुने नहान मो नंबर लाहोबदो ऐसु यम योबगा कॉल तौरगी खलपनी अदुबु फोन दो ताबदगी काइरी नंबर सुमेन मान ताद्रबा कोना नंबर से इमानबी मेमीदगी अमुक लौरगा तौरपने दाकुरो ओहो अदो ऐगी मिंगदी खंगमे नंगिरी खंगद्री करी मिंग कौगे दाकुरो ऐगी मिंगदी थादोय कौगे ओहो यम बजी को अदो नंबर से सेव तौरगे को तौर दाकुरो अदो दाकुरो से खंगनब लेब्रो मदुदा कोरोना लेट्रे हाइना हाइरमी अदुना नुमित असे कोरो अमदि थादोय थबक तौबा कावबा मखै मखुई अनि कुइना वारी सानरमी नुमिदांग वाइरमगी मतमदा फोन अदसु थमख्रबा मतु पुंग मरी मखाई ताखिरमी कोरो मसा अदु तेखतनबा हाइदुना इरुजरमी मदु लोइरबदा मागी काद चंगलकलगा ngeyak phamlami aduga puri khongrau adu hongdoklami tanja aduda korogi upu adugi manungdagi kokko haina thilaklami koro mamai adu laithoklaga yingloi adubu makhol adu kadomdagi no khangsidi mamai adu amuk laisilakpa madamda khudai setpa mamai musuk muban nupa ama phibam icha chadaba miyoi amagi matawgumda mehaika adondagi chenthorkhibada urami कोरोना कनानो खंदुना मागी कादगी थोलक्लमी अदुगा मयाई कादा लेप्तुना कोयिंग यिंगली मयाई कागी मखा थंगबा का अदुदा मपा तुमलिबदो उरमी अतै अतोप्पा लेबगी फिबमदि उरमदे तंजा अदुदा अमु कोरोगी कादा भाई कोरो हाइना अमु अनिरा अहुमलक कौरखिबदो अमुक तारमी कोरो मागी कादा चंगलक्तुना कनारो हाइना हंगलमी अदुबु कना अमतदि लेरमखिदि खुमलखिदि तंजा अदुदा कोरोगी फोनदा ममांगै खंबगा फोनदा वारी सानखिबगी कोरो रेकॉर्ड अमा मस्ता मतमदा थारकलमी कोरोगी फोन अदु इरुजरुबा अदुदा फमुंग मथक्ता थनमनी अदुबु फोन अदु कना अमतना पाइबा सुनति कोरोसु इरुजरुबा लोइरबगा मतुंगदा फोन अदु पाइद्रिबनी फोन अदुदा खंबगा कोरोगा वारी साखिबगी कोरो रेकॉर्ड लाकपा अदुदा ngeहक तारमी मिनिट अनिगे मतुंगदनी अकिबगी खोंजलदा असमना हाइरकलमी कोरो हौजिक्ति अहिगी नाक्ते नंगसु लाओ नोय यावदत इतोमता लेबसे अहि लेफम खंद्रि लाओ लाओ असि हाइरगा अकिब फंगना नोकलमी तंजा अदुदा कोरो मसा पुंबा होबांगना पुकलुपलुपलमी अदमना ngeहक हाइरम लब मतुंग फोन अदुदा रिंग अमा लाकलमी कोरो फोन अदु पाइखट्रंगै कनानो हाइना यिंगलमी अदुगदी राजेश ओइरमी फोन अदु तापाइखतुना राजेश का वारी सानरमी राजेश कोरोदा असम हाइरई भाई कोरो नंगना मुबगा अखोइदा nganu जासिला nganu अनि हाली ngasi से आइगी पोकनुमेनी अदुना नोइनी सोइदा बिलाव को आई nganu बदि सेंबा लोइ लोइरबनी थोंबा हौरगी सलाव सोइबा यारुको असि हाइरम लगा फोन अदु थमखिरमी कोरोना हाइबगी मतम सेकेंड अमा फाउ पिरमदने राजेश फोन अदु थमकी कोरोना अमुबदा अमु कॉल तौरगा भाई मुबा राजेश नंगनु जानने ngasi magi mapok numene lakti yaroin hari ado kamdau se bano भाई कोरो यही चलुसे कोइरेम आगा पुंदबसु होय फरे दुदी आई लोशन बलोरगुंबनी नंग लोशिलम आई नोइदा लागी थमेको असि हाइरगा कोरोसो फोन अदु थमलमी असंगना मिनिट खरेगी मतु कार अमुबा अमदु थौदोरक्तुना मुबगी मयुमदा लाक्लमी मुबसु लोशन बलोरमे असमना मुबा अमदि कोरो राजेश के मयुमदा अमुक लाकपा हौरमी मतम अदो पुंग मरे मखाई खरे हेली मंगा तागदौरी असमना लेप्तन लाकपना राजेश के मयुम योरमी अदुबो nganu थोंबा लोइरमद्री भाई राजेश अमदसु याहोंदुइ नत्रो मुबना हाइरकपनी भाई मुबा अदु यावद्रदि nganu ge महाव खंगोइ अदुना ngसाइना चेरंग मपुन्ने
ꯃꯉꯥ ꯂꯧꯗꯨꯅ ꯊꯝꯂꯕꯅꯤ ꯑꯗꯣ ꯑꯩ ꯀꯥꯗ ꯑꯝꯇ ꯆꯪꯂꯨꯒꯦ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯝꯇ ꯆꯪꯂꯨꯒꯦ ꯌꯨꯁꯇꯨ ꯀꯥꯗ ꯊꯝꯂꯝꯕꯅꯤ ꯑꯗꯨꯁꯨ ꯂꯧꯊꯣꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯁ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏꯒꯤ ꯀꯣꯜꯁꯨ ꯂꯥꯛꯏ ꯑꯩꯁꯨ ꯀꯣꯜ ꯑꯗꯣ ꯄꯥꯏꯈꯠꯂꯒ ꯊꯥꯗꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯥꯀꯣꯔꯣ ꯀꯩꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯀꯩꯗꯧꯔꯤꯅꯣ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯑꯁ ꯅꯠꯇꯦ ꯀꯩꯗꯤ ꯋꯥꯅꯣꯗ ꯑꯩ ꯆꯥꯛꯀ ꯊꯣꯡꯕ ꯍꯩꯇꯦ ꯉꯁꯤꯁꯦ ꯔꯥꯖꯦꯁꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯒꯤꯅꯦ ꯃꯥꯅ ꯉꯥꯅꯨ ꯆꯥꯁꯤꯅ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯂꯩꯔꯤ ꯃꯈꯣꯟꯗꯨꯕꯨꯗꯤ ꯃꯨꯕꯅ ꯑꯦꯟꯁꯥꯡ ꯑꯣꯠꯄꯒꯤꯅꯤ ꯑꯣ ꯑꯍꯥꯎꯕꯒ ꯌꯥꯝ ꯆꯥꯏꯀꯣ ꯑꯗꯣ ꯗꯥꯀꯣꯔꯣ ꯍꯟꯕ ꯊꯦꯡꯉꯣꯏꯗ꯭ꯔꯣ ꯃꯗꯨꯗ ꯀꯣꯔꯧꯅ ꯊꯦꯡꯉꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯝꯂꯒ ꯊꯥꯗꯣꯏꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯔꯥꯖꯦꯁꯁꯨ ꯌꯨ ꯃꯌꯨꯝ ꯃꯉꯥ ꯑꯗꯣ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯍꯧꯔꯁꯤ ꯈꯔ ꯀꯣꯊꯔꯛꯑꯣ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯁꯤ ꯃꯨꯕꯅ ꯑꯊꯣꯡꯕ ꯑꯗꯨ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯊꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯛꯄ ꯍꯧꯔꯝꯃꯤ ꯀꯣꯔꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯚꯥꯏ ꯏꯃꯥ ꯍꯣꯏꯅ ꯎꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯄꯨꯗꯨꯅ ꯊꯛꯎꯁꯤꯕ ꯍꯣꯏ ꯌꯥꯏ ꯊꯛꯎꯁꯤ ꯑꯗꯣ ꯃꯌꯨꯝꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯃꯨꯟꯗꯧꯕꯁꯨ ꯈꯔ ꯋꯥꯠꯂꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯦꯟꯁꯥꯡ ꯑꯗꯨ ꯃꯨꯜꯂꯕ ꯃꯇꯨꯡ ꯀꯣꯟꯅꯗꯧꯕ ꯆꯥꯡ ꯑꯗ ꯍꯥꯞꯊꯔꯒ ꯌꯦꯅꯈꯥ ꯐꯥꯎꯔꯒ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗꯣ ꯊꯛꯄ ꯑꯗꯨ ꯍꯧꯔꯝꯃꯤ ꯑꯃꯨꯛ ꯌꯨꯒꯤ ꯅꯤꯁꯥꯒ ꯈꯔ ꯈꯔ ꯄꯥꯜꯂꯛꯄ ꯃꯇꯝꯗꯅꯤ ꯌꯨ ꯍꯩꯗꯨꯅ ꯊꯝꯂꯤꯕ ꯒ꯭ꯂꯥꯁ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯛꯀꯦ ꯇꯧꯕꯗ ꯌꯨꯗꯣ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯃꯗꯨꯗ ꯀꯣꯔꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁ ꯚꯥꯏ ꯌꯨꯁꯤ ꯉꯁꯥꯏꯗ ꯍꯩꯗ꯭ꯔꯤꯕꯣ ꯍꯩꯖꯤꯜꯂꯛꯑꯣ ꯚꯥꯏ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯉꯧꯔꯛꯄꯅꯤꯅ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯄꯗ ꯃꯇꯝ ꯀꯨꯏꯅ ꯀꯨꯏꯅ ꯂꯧꯔꯝꯃꯤ ꯋꯥꯔꯤꯁꯨ ꯃꯦꯟ ꯃꯥꯟ ꯇꯥꯗꯅ ꯄꯪꯁꯥꯗ ꯁꯥꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯈꯝꯗ ꯍꯥꯞꯂꯤꯕ ꯉꯥꯅꯨ ꯊꯣꯡꯕ ꯑꯗꯨꯁꯨ ꯃꯤ ꯑꯃꯅ ꯂꯧꯔꯒ ꯆꯥꯕꯒꯨꯝꯅ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅꯗꯤ ꯎꯗ꯭ꯔꯤ ꯃꯨꯕꯒ ꯔꯥꯖꯦꯁꯀꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥ ꯃꯔꯨ ꯁꯥꯏꯕꯒꯨꯝꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯣꯜꯁꯨ ꯇꯥꯔꯝꯃꯤ ꯔꯥꯖꯦꯁꯅ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯃꯨꯕ ꯀꯔꯤ ꯈꯨꯆꯥꯅꯣ ꯅꯥꯕ ꯅꯌꯥꯒ ꯂꯣꯏꯅ ꯇꯦꯛꯄ ꯇꯥꯔꯤ ꯇꯞꯅ ꯁꯥꯏꯕ ꯌꯥꯗ꯭ꯔꯣ ꯃꯗꯨꯗ ꯃꯨꯕꯅ ꯑꯃꯨꯛ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯑꯁꯨꯝꯅ ꯁꯠ ꯈꯨꯝꯂꯛꯏ ꯑꯁ ꯚꯥꯏ ꯔꯥꯖꯦꯁ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯥꯕ ꯑꯩꯗꯤ ꯃꯔꯨꯒ ꯁꯥꯏꯈꯤꯗꯦꯀꯣ ꯑꯩꯅꯗꯤ ꯚꯥꯏ ꯃꯥꯜꯂꯨꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯀꯣꯔꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯅꯣꯏꯅꯦꯅ ꯉꯥꯡꯅꯔꯤꯗꯣ ꯂꯦꯞꯄꯣ ꯁꯦ ꯌꯨꯗꯣ ꯍꯩꯖꯤꯜꯂꯣ ꯑꯗꯣ ꯚꯥꯏ ꯔꯥꯖꯦꯁ ꯆꯥꯅꯕꯁꯤ ꯀꯩꯅꯣ ꯂꯣꯏꯗꯣꯏ ꯇꯧꯔꯝꯃꯤꯁꯤꯅ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯈꯝ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯥꯎꯔꯕꯅꯤꯅ ꯀꯔꯤꯁꯨ ꯑꯍꯦꯟꯕꯗꯤ ꯈꯟꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯨꯕꯅ ꯌꯨ ꯑꯗꯨ ꯍꯩꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝ ꯈꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯚꯥꯏ ꯃꯨꯕ ꯌꯨꯗꯣ ꯑꯩꯒꯤ ꯁꯣꯏꯔꯣ ꯀꯩꯅꯣ ꯅꯣꯏ ꯑꯍꯨꯝꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯥꯏꯔꯒ ꯑꯀꯤꯕ ꯐꯪꯅ ꯅꯣꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯃꯥꯏ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯗꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯌꯨꯒꯤ ꯅꯤꯁꯥꯅ ꯍꯦꯟꯈꯤꯕꯅ ꯌꯨ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯛꯂꯝꯃꯤ ꯀꯣꯔꯧꯅ ꯌꯨ ꯊꯛꯄꯒꯤ ꯃꯃꯥꯏ ꯑꯗꯣ ꯍꯥꯏꯐꯦꯠ ꯅꯣꯡꯈꯠꯂꯛꯄꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯨꯕ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯃꯨꯁꯨꯛ ꯃꯨꯕ ꯅꯨꯄꯥ ꯑꯃ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗ ꯀꯣꯔꯧꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯃꯨꯕ ꯔꯥꯖꯦꯁ ꯅꯣꯏꯒꯤ ꯀꯥꯔꯛꯇ ꯈꯝꯕ ꯀꯣꯔꯧ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯀꯣꯔꯧꯗ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯧꯒꯤ ꯅꯥꯀꯟꯗ ꯃꯃꯥꯏ ꯃꯨꯁꯨꯛ ꯃꯨꯕ ꯈꯝꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯝꯕ ꯍꯥꯏꯗꯨꯅ ꯐꯛ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯝꯃꯤ ꯀꯣꯔꯧꯁꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕ ꯌꯥꯎꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯜꯂꯤꯕ ꯑꯁꯤꯁꯨ ꯌꯨꯝꯂꯣꯝꯗ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯇꯣꯟꯂꯣꯝꯗ ꯆꯦꯜꯂꯤꯕꯁꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯨ ꯉꯥꯎꯈꯤꯕ ꯑꯣꯏꯕꯅ ꯆꯦꯜꯂꯤꯕꯁꯨ ꯀꯟꯅ ꯆꯦꯟꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯣꯡꯈꯨꯠ ꯑꯃꯗ ꯄꯨꯂꯞ ꯇꯨꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯅꯣꯏ ꯍꯨꯝꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯤꯔꯥꯏꯔꯤꯅꯣ ꯂꯥꯛꯑꯣ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯤ ꯑꯩꯁꯦ
ꯑꯩꯅ ꯁꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯣꯏ ꯍꯨꯝꯅ ꯃꯣꯡꯐꯝꯗ ꯌꯨ ꯀꯠꯂꯝꯕꯗꯣ ꯅꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯅ ꯆꯥꯛꯊꯦꯛꯈꯤꯕꯒꯤ ꯃꯨꯁꯨꯛ ꯃꯨꯔꯕ ꯃꯃꯥꯏ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯃꯤꯠ ꯑꯃꯗꯤ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯃꯁꯥ ꯑꯗꯨ ꯎꯔꯨꯕꯗ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯦꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡ ꯃꯇꯣꯟꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯠꯂꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯑꯁꯦ ꯑꯃꯥꯏꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯃꯌꯨꯝ ꯍꯟꯕꯒꯤ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯀꯣꯔꯧ, ꯃꯨꯕ, ꯔꯥꯖꯦꯁ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯥ ꯑꯗꯨꯗ "ꯃꯥꯃꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯏꯃꯥꯟꯅꯕꯒꯤ ꯊꯋꯥꯏꯅ ꯇꯥꯟꯅꯔꯦ" ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯥ? ꯀꯔꯤ? ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ? ꯁꯦꯁꯦ, ꯃꯥꯃꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ꯫ ꯑꯩ ꯑꯁꯤ ꯑꯃꯥꯏꯕꯅꯤ, ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯒꯦ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ" ꯃꯥꯃꯥ ꯑꯁꯤ ꯍꯥꯏꯅ ꯀꯧꯔꯛꯂꯒ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯛꯂꯝꯃꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ, ꯑꯩꯈꯣꯏꯅ EIGYA ꯈꯝꯕ ꯍꯥꯏꯔꯒ ꯈꯪꯅꯕ ꯏꯃꯥꯟꯅꯕ ꯑꯁꯦ ꯂꯝꯕꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯅꯤ꯫ "ꯚꯥꯃꯣꯂꯣ, ꯈꯝꯕ ꯍꯥꯏꯔꯤꯁꯤꯕꯣ ꯅꯃꯥꯟꯅꯕ ꯑꯗꯨꯕꯣ?" ꯃꯗꯨꯗ ꯀꯣꯔꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ "ꯅꯠꯇꯦ ꯃꯥꯃꯥ, ꯃꯍꯥꯛ ꯚꯥꯃꯣꯜ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝꯅ ꯍꯩꯕ ꯏꯃꯥꯟꯅꯕꯅꯤ꯫ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯅꯕ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯕ ꯊꯥꯛꯄ ꯑꯗꯨꯝ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ ꯈꯝꯕꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ EIGYA ꯈꯝꯕ ꯍꯥꯏꯅ ꯀꯧꯈꯤꯕꯅꯤ꯫ ꯑꯗꯣ ꯉꯁꯤꯁꯦ ꯚꯥꯏ ꯔꯥꯖꯦꯁꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯤꯁꯨ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯉꯥꯅꯨ ꯆꯥꯁꯦ ꯍꯥꯏꯕꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯚꯥꯏ ꯈꯝꯕꯒꯤ ꯊꯋꯥꯏꯗꯨꯅ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯎꯍꯜꯂꯛꯂꯒ ꯃꯍꯥꯛꯀ ꯂꯩꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯤꯃꯟꯕꯗꯒꯤ ꯆꯦꯟꯖꯔꯛꯄꯅꯤ ꯃꯥꯃꯥ." ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯃꯥ ꯂꯥꯛꯀꯦ ꯃꯐꯝ ꯑꯁꯤꯗ ꯅꯣꯏꯍꯨꯝ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯗꯣ ꯈꯝꯕ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯩꯀꯥꯏꯅ ꯀꯗꯥꯏꯗꯒꯤꯅꯣ?" ꯃꯗꯨꯗ ꯔꯥꯖꯦꯁꯅ ꯀꯣꯔꯧꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯀꯣꯔꯧꯍꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯃꯥꯃꯥ, ꯅꯈꯣꯏꯕꯨꯅꯦ ꯅꯌꯨꯝ ꯍꯟꯕꯗ ꯅꯃꯤꯠꯇ ꯎꯍꯩꯗꯕ ꯎꯗꯅꯕ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯆꯪꯕ ꯉꯝꯗꯅꯕꯅꯦ ꯄꯣꯠꯁꯛ 3 ꯄꯤꯔꯝꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯪꯍꯤꯡ ꯃꯀꯣꯜ 3 ꯄꯤꯔꯝꯃꯤ꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯣ, ꯃꯥꯃꯥꯁꯨ ꯍꯜꯂꯒꯦꯀꯣ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯔꯥꯖꯦꯁꯀꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯔꯥꯖꯦꯁꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯒꯤ ꯅꯤꯁꯥꯒꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯚꯥꯏ ꯀꯣꯔꯧ, ꯃꯨꯕ, ꯉꯁꯤꯒꯤꯗꯤ ꯅꯣꯏꯅꯤ ꯍꯟꯈ꯭ꯔꯅꯨ꯫ ꯃꯥꯏꯕꯅꯁꯨ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯦꯛꯑꯁꯤ꯫ ꯚꯥꯏ, ꯌꯨꯝꯗꯁꯨ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯣ." ꯀꯣꯔꯧ ꯑꯃꯗꯤ ꯃꯨꯕꯁꯨ ꯔꯥꯖꯦꯁꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯀꯣꯔꯧ ꯃꯨꯕꯁꯨ ꯃꯌꯨꯝꯗ ꯀꯣꯜ ꯇꯧꯔꯒ ꯉꯁꯤꯗꯤ ꯍꯜꯂꯛꯄ ꯐꯔꯛ ꯇꯥꯔꯦ, ꯏꯃꯥꯟꯅꯕ ꯔꯥꯖꯦꯁ ꯍꯣꯏꯗ ꯂꯦꯛꯂꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯣꯊꯥꯔꯝꯃꯤ꯫ ꯈꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯔꯥꯖꯦꯁꯀꯤ ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯊꯨꯛ ꯊꯨꯛ ꯆꯦꯟꯕ ꯂꯦꯞꯄ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯀꯟꯅ ꯇꯨꯝꯈꯤꯕ ꯑꯣꯏꯕꯅ ꯈꯝꯕꯒꯤ ꯊꯋꯥꯏꯅ ꯇꯝꯅꯔꯤꯕ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯇꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯀꯣꯔꯧ, ꯃꯨꯕ ꯑꯃꯗꯤ ꯔꯥꯖꯦꯁ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯌꯨ ꯊꯛꯂꯨꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯉꯔꯥꯡ ꯃꯣꯏꯅ ꯑꯊꯣꯡꯕ ꯍꯥꯞꯂꯛꯈꯤꯕ ꯄꯨꯈꯝ ꯑꯗꯨꯗꯤ ꯎꯞꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨ ꯃꯌꯨꯝ ꯑꯃꯗꯤ ꯀꯩꯁꯨ ꯀꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯁꯥ ꯑꯗꯣ ꯍꯩꯅꯗꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅꯗꯤ ꯈꯪꯗꯕꯒꯤꯅꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯈꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯈꯧꯔꯤ ꯃꯦꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯛꯄ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ
ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯤꯔꯛꯈꯤꯕ ꯂꯪꯍꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯕꯒꯤꯅꯤ꯫ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯨꯈꯝ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯂꯣꯡꯊꯣꯛꯄꯗ ꯍꯟ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯍꯟ ꯑꯗꯣ ꯎꯕꯗ ꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ꯫ ꯃꯇꯧ ꯀꯔꯝꯅ ꯍꯟ ꯃꯌꯥꯝ ꯑꯁꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯅ ꯀꯣꯔꯧ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯍꯧꯔꯤꯕ ꯋꯥ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯅꯨꯄꯤ ꯃꯦꯃꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯦꯁꯀ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯦꯃꯤꯁꯦ ꯗꯣꯛꯇꯔꯗ ꯑꯝꯇ ꯄꯨꯅꯕ ꯇꯧꯁꯤ꯫ ꯉꯁꯤꯁꯦ ꯃꯦꯃꯤꯁꯦ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯒꯗꯧꯕ ꯃꯥꯜꯂꯤꯅꯦ ꯏꯃꯥꯗꯤ." ꯔꯥꯖꯦꯁꯅ ꯀꯣꯔꯧ ꯑꯃꯗꯤ ꯃꯨꯕ ꯀꯧꯔꯒ ꯀꯣꯔꯧꯒꯤ ꯒꯥꯔꯤꯗ ꯔꯥꯖꯦꯁꯀꯤ ꯅꯨꯄꯤꯕꯨ ꯇꯨꯡꯍꯜꯂꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯄꯨꯕꯗ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯃꯤ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯂꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯐꯥꯖꯤꯟꯕꯒꯩ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔ ꯍꯥꯞꯇꯨꯅ ꯔꯥꯖꯦꯁꯀꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯨꯕꯒ ꯀꯣꯔꯧꯒꯅ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯉꯔꯥꯡ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤꯕꯗꯣ ꯔꯥꯖꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯦꯁꯁꯨ ꯃꯃꯥꯗ ꯌꯨꯝ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯏꯆꯟꯒ ꯄꯥꯕꯨꯡꯒ ꯊꯥꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯍꯥꯏꯔꯤꯕꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯊꯧꯔꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯔꯥꯖꯦꯁ ꯂꯥꯛꯄ ꯎꯕꯗ ꯃꯄꯥꯕꯨꯡꯅ ꯃꯦꯃꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯔꯤꯒꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯔꯥꯖꯦꯁꯅꯁꯨ ꯍꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯍꯧꯗ꯭ꯔꯤ꯫ ꯑꯗꯣ ꯄꯥꯕꯨꯡꯒ ꯏꯆꯟꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯤꯔꯝꯃꯣ, ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯒ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯒ ꯃꯆꯟꯅꯨꯄꯤꯒꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥꯒ ꯃꯆꯟꯅꯨꯄꯤꯒꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯗ ꯑꯃꯨꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯚꯥꯏ ꯔꯥꯖꯦꯁ, ꯀꯣꯔꯣ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯉꯔꯥꯡꯒꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯔꯁꯤ." ꯀꯣꯔꯧ ꯑꯃꯗꯤ ꯔꯥꯖꯦꯁꯅꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯔꯧꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯧꯔꯒ ꯃꯅꯤꯡ ꯃꯇꯣꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕ ꯁꯟ ꯒꯥꯔꯤ ꯂꯝꯕꯤ ꯑꯗꯨ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" "ꯃꯥꯃꯥ, ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯖꯔꯤ꯫ ꯑꯗꯣ ꯃꯥꯃꯥ, ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯏꯒꯤ ꯊꯧꯔꯝꯗ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ?" "ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯊꯋꯥꯏꯁꯦ ꯉꯜꯂꯤꯉꯩꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯇꯧꯁꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯩꯀꯥꯏꯗꯣ ꯑꯗꯨꯗ ꯆꯠꯂꯒ ꯃꯥꯕు ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯦ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯇꯅꯕ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯒꯅꯤ, ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯕꯗꯤ ꯉꯝꯃꯣꯏ꯫ ꯅꯪ ꯃꯥꯃꯅꯅꯦ ꯐꯅꯕ ꯇꯧꯒꯦ꯫ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯃꯥꯃꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯣ ꯃꯍꯥꯛꯄꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯁꯤ." ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯣꯔꯧꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯃꯝꯁꯤꯜꯂꯛꯄ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯈꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨꯗꯒꯤ ꯄꯨꯝꯅꯃꯛ ꯎꯔꯤꯕꯅꯤ, ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯈꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯗ ꯌꯦꯡꯂꯒ ꯀꯞꯆꯔꯤ꯫ "ꯑꯩꯅꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒ ꯂꯣꯏꯅꯅꯤꯡꯕꯒꯤ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯍꯤꯡꯕ, ꯑꯩꯅ ꯑꯁꯤꯕ ꯑꯣꯏꯔꯨꯕꯅ ꯆꯥꯎꯔꯕ ꯄꯜ ꯑꯃ ꯈꯥꯖꯤꯜꯂꯝꯃꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯞꯆꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯄꯗ ꯃꯤꯑꯣꯏ ꯐꯥꯎꯕ ꯃꯁꯛ ꯈꯪꯅꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯃꯣꯡꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯃꯣꯡꯐꯝ ꯌꯧꯔꯕ ꯃꯇꯝꯗ ꯃꯣꯡꯐꯝ ꯊꯛꯇ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯐꯝꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯗꯤ ꯎꯍꯟꯕ ꯌꯥꯗꯕꯅ ꯎꯍꯟꯈꯤꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ
Ngakoi bungo. Nakoi changlakpa yadeko. Ma makhakta changgadabani. Karigumba mongpham asida thawai phataba khara thoklaknabadi. Nakoi awafamda tagani. Adunane nakhoi gari manung asida phamduna layuko. Asi hairam laga laigi potlam jairam suna puraduna mongpham aduda changlaklami. Aduga mongpham da tung onthokduna famliba thawai aduda amaiba aduna asumna hairami. Nahagla aiga khamba hairibase. Matam aduda khambagi thawai aduna ummani haina khumla ami. Haujikti nahakpu phajindaba yadre. Nahakna maram oiraga sibagi matam watliba issue sing asida awaba piba yaroi. Nahak khangdabra asibaga changbaga loinaba yade haibase. Karigumba loinarabadi mapu mana ahakpa chairak pi haibase. Khangliba natra nahak. Aduna ngasidagidi nahak leiramlen da tinkro. Amuk hana miramlen asida leiba yadre ko. Adubu khambagi thawai miril adunadi yaba ngamlamdi. Adubu amaiba adugi kalaba laisol kaya na ngamkhibadagi. Aroibada thawai miril aduna asumna hairi. Phare. Adudi amaiba. Ayitba amata piraroi. Aroiba oina aigi nungsiraba marup ahunga aiga amuktangdi unahanbiyo. Adugi matung aigi thawai ase thupchinjakragi. Amaiba adunasu thawai adugi apambado pangthoklami. Khambagi mamanaba ahumdusu mongpham aduda laktuna amaibagi laison ama solaba matung makhoi puna unarami. Handakte khambagi saktam ado hanagi asengba saktamda leiramli. Makhoi ahumna khambabu ubada bai aigya khamba haina kaurami. Matam aduda khambagi thawai aduna asumna hairei. Bai nakhoi pundabase aigi thawai sina nuwaifam khangde. Maram aduna nakhoi ahumbu aina puningbagi nakhoigi natung inajabani. Adubo ngasidagidi nakhoidasu yedaro. Asi hairaga khambagi thawai ado kablakki. Makhoi ahumna khambada bayaiga khamba nahakna awaba khallano. Aikoi nomade nahakni chaliba asi leibak aduda aikoi soidana lakani. Ahal akolgi wani asumna hairami. Asamna pukmen pangminaraba matung khambagi thawai aduna amaiba aduda. Amaiba haujikti aigi mongpham asige ahoba ase minsinbi. Aduga ngasidagidi ay lairamlen pangkrage. Amuk hana ay taibang marakta yetlaroi. Amaiba aduna laison khara solaba matung mongpham adugi ahoba mafam ado mensinkirame. Ngahaki matungda mamanaba ahumduna aiga khamba mathang mapoktasu aikoi ahum punna thengnasiko asamna hairami. Asamna pukmen pangminaba loirabada pung mapan mukta silakli makoi ahumna amaiba aduda ngamjabado khina khara piraba matung Rajesh ki laikai phawba lakminarami. Aduga amaiba ado mahaki cycle adubu tawduna mayumlomda chatkirami. Aduga makhoi ahum sugari ado thauraga hospital da chatkirami. Asamna ahing dongyai pung ani makhai tarakpa matam aduada Rajesh ki nungshiraba machanupi ama phangjerami. Matam khara leibaga korosu thadoiga luhongduna leirami. Matam aduda mubuso mahaka khoida jabi amaga haina singaduna luhongbagi matam ngairami. Asamna makhoi pumba masa masagi mayum puduna nungaina ayet apan yauduna leikirami. Matang asida wari asi pathokchaba loijari. Wari asi pathokchaba matamda soikilankiba yaurabasu mayamna ngakpiramo haijari.